ꯄꯥꯎꯆꯦꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯑꯞꯗꯦꯠ ꯇꯧꯖꯔꯤ꯫ ꯊꯪꯒꯥꯜ ꯀꯩꯊꯦꯜꯗ ꯀꯥꯡꯂꯣꯟ ꯉꯥꯛꯇꯅ ꯌꯨꯝ ꯁꯥꯒꯠꯅꯔꯦ, IMCꯅ ꯌꯦꯡꯂꯒ ꯂꯩꯔꯦ꯫ ꯏꯝꯐꯥꯜꯒꯤ ꯊꯪꯒꯥꯜ ꯀꯩꯊꯦꯜꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯅꯧꯅ ꯁꯥꯒꯠꯅꯔꯛꯂꯤꯕ ꯕꯤꯜꯗꯤꯡꯁꯤꯡ ꯑꯁꯤ ꯏꯝꯐꯥꯜ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯣꯔꯄꯣꯔꯦꯁꯟ ꯕꯤꯜꯗꯤꯡ ꯕꯥꯏ ꯂꯣꯒꯤ ꯄꯤꯔꯤꯕ ꯀꯥꯡꯂꯣꯟꯁꯤꯡ ꯉꯥꯛꯇꯅ ꯁꯥꯖꯤꯟꯅꯕ ꯊꯦꯡꯅꯔꯦ꯫ ꯃꯁꯤꯗ ꯏꯝꯐꯥꯜ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯣꯔꯄꯣꯔꯦꯁꯟꯅꯁꯨ ꯌꯦꯡꯂꯒ ꯂꯩꯔꯦ꯫ ꯊꯪꯒꯥꯜ ꯀꯩꯊꯦꯜꯒꯤ ꯉꯥꯔꯤ ꯄꯔꯦꯡꯗ ꯍꯧꯖꯤꯛ ꯅꯧꯅ ꯕꯤꯜꯗꯤꯡ ꯑꯃ ꯁꯥꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤ꯫ ꯍꯥꯏꯔꯤꯕ ꯕꯤꯜꯗꯤꯡ ꯑꯁꯤ ꯁꯥꯕ ꯃꯇꯝꯗ IMCꯒꯤ ꯕꯤꯜꯗꯤꯡ ꯕꯥꯏ ꯂꯣꯗ ꯌꯥꯎꯔꯤꯕ ꯋꯥꯐꯝꯁꯤꯡ ꯉꯥꯛꯄꯒꯤ ꯃꯃꯤ ꯇꯥꯕ ꯊꯦꯡꯅꯗ꯭ꯔꯤ꯫ ꯏꯝꯐꯥꯜ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯣꯔꯄꯣꯔꯦꯁꯟ ꯕꯤꯜꯗꯤꯡ ꯕꯥꯏ ꯂꯣ 2022 ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯀꯩꯊꯦꯜ ꯃꯅꯨꯡꯒꯤ ꯕꯤꯜꯗꯤꯡꯁꯤꯡ ꯑꯁꯤꯗ ꯂꯩꯒꯗꯕ ꯁꯦꯠꯕꯦꯛꯁꯤꯡꯗ ꯌꯥꯎꯔꯤꯕ ꯀꯥꯡꯂꯣꯟꯁꯤꯡ ꯑꯗꯨ ꯉꯥꯛꯀꯗꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯂꯕꯅꯤ꯫ ꯕꯥꯏ ꯂꯣ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯩꯊꯦꯜ ꯃꯅꯨꯡꯗ ꯀꯃꯔꯁꯤꯌꯦꯜ ꯅꯠꯇ꯭ꯔꯒꯅ ꯌꯨꯝ ꯑꯣꯏꯅꯁꯨ ꯄꯨꯟꯅ ꯕꯤꯜꯗꯤꯡꯁꯤꯡ ꯁꯥꯒꯦ ꯍꯥꯏꯔꯕꯗꯤ ꯕꯤꯜꯗꯤꯡꯒꯤ ꯃꯃꯥꯡ ꯊꯪꯕ ꯁꯔꯨꯛꯀꯤ ꯑꯥꯔꯀꯤꯇꯦꯛꯇ ꯐꯤꯠ 6 ꯊꯝꯒꯗꯕꯅꯤ꯫ ꯌꯦꯠ ꯑꯃꯁꯨꯡ ꯑꯣꯏ ꯊꯪꯕ ꯅꯥꯀꯜꯁꯤꯡꯗ ꯐꯤꯠ 2-2ꯒ ꯏꯟꯆꯤ 6 ꯊꯝꯒꯗꯕꯅꯤ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯕꯤꯜꯗꯤꯡ ꯑꯗꯨꯒꯤ ꯃꯅꯤꯡ ꯊꯪꯕ ꯁꯔꯨꯛꯇ ꯐꯤꯠ 5 ꯈꯥꯛꯇꯨꯅ ꯊꯝꯒꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯂꯣꯏꯅꯅ ꯃꯁꯤꯃꯛ ꯒ꯭ꯔꯥꯎꯟ ꯀꯣꯚꯔꯦꯖ ꯑꯁꯤꯁꯨ ꯆꯥꯗ 30ꯗꯒꯤ ꯍꯦꯟꯅ ꯄꯔꯃꯤꯁꯤꯕꯜ ꯑꯣꯏꯗꯦ꯫ ꯐ꯭ꯂꯣꯔ ꯑꯦꯔꯤꯌꯥ ꯔꯦꯁꯤꯑꯣ ꯑꯁꯤꯁꯨ 300ꯗꯒꯤ ꯍꯦꯟꯅ ꯄꯔꯃꯤꯁꯤꯕꯜ ꯑꯣꯏꯗꯦ ꯍꯥꯏꯕꯁꯤ ꯅꯤꯡꯊꯤꯅ ꯏꯗꯨꯅ ꯌꯥꯎꯔꯤ꯫ ꯀꯨꯝꯖꯥ 2022ꯒꯤ ꯑꯣꯛꯇꯣꯕꯔ ꯊꯥꯗꯒꯤ ꯏꯝꯐꯥꯜ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯣꯔꯄꯣꯔꯦꯁꯟ ꯕꯤꯜꯗꯤꯡ ꯕꯥꯏ ꯂꯣ 2022 ꯑꯁꯤ ꯒꯦꯖꯦꯠ ꯅꯣꯇꯤꯐꯤꯀꯦꯁꯟ ꯑꯣꯏꯅ ꯊꯣꯛꯈ꯭ꯔꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯒꯤ ꯃꯇꯨꯡꯗꯒꯤ ꯀꯩꯊꯦꯜ ꯃꯅꯨꯡꯗ ꯁꯥꯔꯛꯄ ꯕꯤꯜꯗꯤꯡꯁꯤꯡ ꯑꯁꯤꯗꯤ ꯀꯥꯡꯂꯣꯟ ꯑꯁꯤ ꯉꯥꯛꯇꯨꯅ ꯁꯥꯐꯝ ꯊꯣꯛꯂꯕꯅꯤ꯫ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯌꯥꯝꯕꯨ ꯍꯦꯟꯅ ꯈꯨꯗꯣꯡꯆꯥꯅꯕ ꯑꯃꯁꯨꯡ ꯈꯨꯗꯣꯡꯊꯤꯅꯕ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯀꯥ ꯍꯦꯟꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯇꯅꯕꯒꯤꯗꯃꯛ ꯍꯥꯏꯔꯤꯕ ꯀꯥꯡꯂꯣꯟ ꯑꯁꯤ ꯁꯦꯝꯗꯨꯅ ꯄꯨꯊꯣꯔꯛꯂꯤꯕꯅꯤ꯫ ꯀꯩꯊꯦꯜ ꯃꯅꯨꯡ ꯑꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯗꯨꯀꯥꯟꯁꯤꯡ ꯌꯥꯎꯅ ꯌꯨꯝ ꯑꯣꯏꯅꯕ ꯕꯤꯜꯗꯤꯡ ꯀꯌꯥ ꯑꯃ ꯂꯩꯔꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯃꯩꯍꯧ ꯂꯥꯡꯄꯣꯛ ꯊꯣꯛꯂꯛꯄꯅꯆꯤꯡꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯔꯛꯂꯕꯗꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯏꯝꯐꯥꯜ ꯃꯅꯨꯡꯒꯤ ꯕꯤꯜꯗꯤꯡꯁꯤꯡꯒꯤ ꯂꯩꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗꯗꯤ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯑꯃꯥꯡ ꯑꯇꯥ ꯑꯃꯁꯨꯡ ꯃꯤꯆꯤ ꯃꯤꯅꯥ ꯊꯣꯔꯛꯄ ꯌꯥꯕꯒꯤ ꯑꯣꯏꯊꯣꯛꯄ ꯀꯌా ꯑꯃ ꯂꯩ꯫ ꯃꯔꯝꯗꯤ ꯁꯥꯒꯠꯅꯔꯤꯕ ꯌꯨꯝꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯏꯟꯆꯤ 1-2 ꯐꯥꯅ ꯂꯩꯅꯗꯕꯅ ꯑꯌꯥꯝꯕ ꯑꯣꯏꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯌꯨꯝꯁꯤꯡ ꯑꯗꯨꯒꯤ ꯊꯣꯡ ꯊꯣꯡꯅꯥꯎ ꯐꯥꯎꯕ ꯍꯥꯡꯗꯣꯛꯂꯕ ꯌꯥꯗꯅ ꯂꯩꯔꯤ ꯍꯥꯏꯔꯤ꯫ ꯕꯤꯜꯗꯤꯡꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯑꯍꯥꯡꯕ ꯃꯐꯝ ꯑꯃ ꯐꯥꯎꯕ ꯊꯝꯂꯛꯇꯕ ꯑꯁꯤꯅ ꯅꯣꯡ ꯈꯖꯤꯛꯇꯪ ꯆꯨꯔꯛꯄ ꯃꯇꯝꯗ ꯏꯁꯤꯡ ꯆꯦꯟꯊꯐꯝ ꯂꯩꯇꯕꯗꯒꯤ ꯀꯩꯊꯦꯜ ꯃꯅꯨꯡꯗ ꯌꯥꯝꯅ ꯊꯨꯅ ꯏꯁꯤꯡ ꯆꯥꯎꯈꯠꯍꯟꯅꯕꯒꯤ ꯃꯆꯥꯛꯁꯨ ꯑꯣꯏꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯗ꯭ꯔꯦꯅꯦꯖ ꯁꯤꯁꯇꯦꯝ ꯑꯁꯤꯁꯨ ꯐꯦꯜ ꯑꯣꯏꯍꯟꯅꯕꯒꯤ ꯃꯆꯥꯛ ꯑꯣꯏꯔꯤ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯔꯤ ꯂꯩꯅꯅ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯤꯡꯊꯤꯅ ꯌꯦꯡꯁꯤꯟꯗꯨꯅ ꯊꯕꯛ ꯄꯥꯏꯈꯠꯍꯧꯗ꯭ꯔꯕꯗꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯇꯨꯡꯗ ꯌꯥꯝꯅ ꯐꯤꯚꯝ ꯁꯣꯛꯅꯕꯒꯤ ꯃꯆꯥꯛ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯗ ꯏꯝꯐꯥꯜ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯣꯔꯄꯣꯔꯦꯁꯟ ꯕꯤꯜꯗꯤꯡ ꯕꯥꯏ ꯂꯣ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯩꯊꯦꯜꯒꯤ ꯁꯔꯨꯛꯅꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯑꯋꯥꯡꯕ ꯈꯨꯌꯥꯊꯣꯡ ꯑꯃꯁꯨꯡ LICꯒꯤ ꯀ꯭ꯔꯣꯁꯤꯡ ꯑꯁꯤ ꯐꯥꯎꯕꯅꯤ꯫ ꯈꯥꯗꯅ ꯅꯤꯇꯤꯌꯥꯏ ꯄꯥꯠ ꯆꯨꯊꯦꯛꯇꯒꯤ ꯀꯩꯁꯥꯝꯄꯥꯠꯀꯤ ꯊꯣꯡ ꯐꯥꯎꯕ ꯑꯣꯏꯔꯤ꯫ ꯃꯃꯥꯡꯂꯣꯝꯗꯅ ꯏꯝꯐꯥꯜ ꯗꯤꯃꯥꯄꯨꯔ ꯂꯝꯕꯤꯒꯤ ꯀꯪꯂꯥ ꯄꯥꯛ ꯐꯥꯎꯕ ꯑꯣꯏꯔꯤ꯫ ꯃꯅꯤꯡꯊꯪꯕ ꯁꯔꯨꯛꯇꯅ ꯅꯥꯒꯥ ꯅꯂꯥ ꯑꯃꯗꯤ ꯅꯝꯕꯨꯜ ꯇꯨꯔꯦꯜ ꯐꯥꯎꯕ ꯆꯤꯡꯒꯅꯤ ꯍꯥꯏꯅ ꯌꯥꯎꯔꯤ꯫ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯡ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯕꯤꯜꯗꯤꯡꯁꯤꯡ ꯑꯁꯤ ꯌꯦꯡꯂꯨꯕ ꯇꯥꯔꯕꯗꯤ ꯌꯥꯝꯅ ꯆꯥꯎꯅ ꯀꯥꯡꯂꯣꯟ ꯀꯥꯏꯅ ꯁꯥꯒꯠꯅꯕꯒꯤ ꯐꯤꯚꯝ ꯑꯃꯗ ꯂꯩ꯫ ꯏꯝꯐꯥꯜ ꯃꯌꯣꯜꯃꯛꯇꯗ ꯀꯥꯡꯂꯣꯟ ꯀꯥꯏꯅ ꯁꯥꯒꯠꯂꯤꯕꯁꯤꯡ ꯑꯁꯤ ꯐꯥꯎꯕ ꯅꯤꯡꯊꯤꯅ ꯌꯦꯡꯁꯤꯟꯕ ꯉꯝꯗ꯭ꯔꯕꯗꯤ ꯑꯣꯊꯣꯔꯤꯇꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯔꯤ ꯂꯩꯅꯕꯁꯤꯡ ꯑꯁꯤ ꯇꯨꯡꯗ ꯍꯧꯒꯠꯂꯛꯀꯗꯧꯔꯤꯕ ꯃꯤꯌꯥꯝꯅ ꯌꯥꯝꯅ ꯐꯖꯗꯕ ꯃꯑꯣꯡꯗ ꯉꯥꯡꯅꯍꯧꯒꯅꯤ꯫ ꯃꯈꯥ ꯇꯥꯕ ꯄꯥꯎꯗ ꯖꯤꯔꯤꯕꯥꯝꯒꯤ ꯈꯨꯠꯆꯣꯏꯊꯨꯞ ꯈꯨꯜꯒꯤ ꯂꯝ ꯍꯦꯛꯇꯔ 13 ꯂꯣꯝ ꯑꯁꯥꯝꯗ ꯇꯤꯟꯈ꯭ꯔꯦ꯫ ꯍꯟꯗꯛ ꯅꯣꯡ ꯂꯦꯞꯇꯅ ꯆꯨꯕꯗꯒꯤ ꯖꯤꯔꯤꯕꯥꯝꯗ ꯑꯆꯧꯕ ꯏꯆꯥꯎ ꯃꯥꯌꯣꯛꯅꯗꯨꯅ ꯖꯤꯔꯤ ꯇꯨꯔꯦꯜꯒꯤ ꯏꯆꯦꯜ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯃꯐꯝ ꯈꯔꯗ ꯍꯣꯡꯈꯤꯕꯗꯒꯤ ꯖꯤꯔꯤꯕꯥꯝꯒꯤ ꯈꯨꯠꯆꯣꯏꯊꯨꯞ ꯈꯨꯜꯒꯤ ꯂꯝ ꯍꯦꯛꯇꯔ 13 ꯂꯣꯝ ꯑꯁꯥꯝꯒꯤ ꯉꯝꯈꯩ ꯃꯅꯨꯡꯗ ꯇꯤꯟꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯒꯤ ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛ ꯑꯃꯁꯨꯡ ꯑꯁꯥꯝꯒꯤ ꯀꯁꯥꯔ ꯗꯤꯁꯇ꯭ꯔꯤꯛ ꯑꯅꯤꯒꯤ ꯂꯣꯟꯅꯕꯗ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤ ꯖꯤꯔꯤ ꯇꯨꯔꯦꯜ ꯉꯝꯈꯩ ꯑꯣꯏꯕꯅ ꯃꯔꯝꯅ ꯇꯨꯔꯦꯜ ꯑꯁꯤꯒꯤ ꯏꯆꯦꯜ ꯍꯣꯡꯈꯤꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔꯒꯤ ꯂꯝ ꯍꯦꯛꯇꯔ ꯀꯌꯥꯃꯔꯨꯝ ꯃꯥꯡꯂꯒꯅꯤ ꯍꯥꯏꯅ ꯍꯧꯈꯤꯕ ꯀꯨꯝꯖꯥ 2019ꯗꯒꯤ ꯍꯧꯔꯒ ꯖꯤꯔꯤꯕꯥꯝꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯝ ꯀꯌꯥꯃꯔꯨꯝꯅ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯗ ꯋꯥꯀꯠꯇꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯆꯩꯔꯛ ꯑꯁꯤꯗ ꯍꯟꯗꯛ ꯊꯣꯛꯈꯤꯕ ꯏꯁꯤꯡ ꯏꯆꯥꯎꯗ ꯈꯨꯠꯆꯣꯏꯊꯨꯞ ꯈꯨꯜ ꯑꯁꯤꯒꯤ ꯂꯝ ꯍꯦꯛꯇꯔ 13 ꯂꯣꯝ ꯑꯁꯤ ꯑꯁꯥꯝꯗ ꯇꯤꯟꯈꯤꯕꯅꯤ꯫ ꯄꯥꯎꯃꯤꯁꯤꯡꯅ ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯍꯦꯜꯘꯥꯠ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠꯀꯤ ꯃꯅꯨꯡ ꯆꯟꯕ ꯀꯝꯔꯪꯒ ꯈꯨꯜꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯔꯤꯕ ꯈꯨꯠꯆꯣꯏꯊꯨꯞ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯈꯨꯜ ꯑꯁꯤ ꯍꯛꯊꯦꯡꯅꯅ ꯆꯠꯇꯨꯅ ꯌꯦꯡꯁꯤꯜꯂꯨꯕꯅꯤ꯫ ꯃꯗꯨꯗ ꯈꯨꯟꯖꯥꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡꯏꯟꯅ ꯍꯧꯈꯤꯕ ꯀꯨꯝꯖꯥ 2019ꯗ ꯑꯆꯧꯕ ꯏꯁꯤꯡ ꯏꯆꯥꯎ ꯑꯃ ꯊꯣꯛꯈꯤꯕꯗꯒꯤ ꯖꯤꯔꯤ ꯇꯨꯔꯦꯜꯒꯤ ꯏꯆꯦꯜꯁꯨ ꯑꯍꯣꯡꯕ ꯂꯥꯛꯄ ꯍꯧꯔꯦ꯫ ꯃꯔꯝ ꯑꯁꯤꯅ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯃꯤꯠꯌꯦꯡ ꯆꯪꯕꯤꯌꯨ ꯍꯥꯏꯅ ꯋꯥꯀꯠꯇꯨꯅ ꯂꯥꯛꯈꯤꯕꯅꯤ꯫
ꯃꯁꯤꯒꯤ ꯃꯇꯨꯡ ꯀꯨꯝꯖꯥ 2020ꯒꯤ ꯏꯁꯤꯡ ꯏꯆꯥꯎꯗꯗꯤ ꯈꯨꯠꯆꯣꯏꯊꯨꯞ ꯍꯥꯏꯔꯤꯕ ꯈꯨꯜ ꯑꯁꯤꯃꯛꯇ ꯃꯔꯛꯇ ꯇꯨꯔꯦꯜ ꯑꯁꯤꯒꯤ ꯏꯆꯦꯜ ꯍꯣꯡꯕ ꯍꯧꯔꯛꯇꯨꯅ ꯂꯝ ꯍꯦꯛꯇꯔ ꯈꯔ ꯑꯁꯣꯝꯂꯣꯝꯗ ꯂꯩꯈꯤꯕꯅꯤ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯍꯤꯜꯀꯥꯠ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠꯀꯤ ꯃꯦꯝꯕꯔ ꯑꯕꯗꯨꯜ ꯁꯐꯥꯜꯅ ꯄꯥꯎꯆꯦ ꯑꯁꯤꯗ ꯍꯥꯏ ꯈꯨꯠꯆꯣꯏꯊꯨꯞꯀꯤ ꯂꯝ ꯑꯁꯤ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯃꯥꯡꯗ꯭ꯔꯤꯉꯩ ꯃꯇꯝꯗꯒꯤ ꯍꯧꯔꯒ ꯃꯔꯤ ꯂꯩꯅꯕꯗ ꯍꯥꯏꯖꯗꯨꯅ ꯂꯥꯛꯂꯕꯁꯨ ꯃꯅꯤꯄꯨꯔꯒꯤ ꯂꯝ ꯍꯦꯛꯇꯔ 13 ꯂꯣꯝ ꯃꯥꯡꯂꯕ ꯐꯥꯎꯕ ꯃꯗꯨꯗ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯂꯝ ꯄꯇꯥ ꯄꯥꯏꯗꯨꯅ ꯂꯩꯍꯧꯔꯒ ꯂꯝꯅ ꯑꯁꯥꯝꯗ ꯇꯤꯟꯈꯤꯕ ꯑꯁꯤ ꯃꯤꯌꯥꯝꯅ ꯀꯔꯤ ꯇꯧꯒꯅꯤ? ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯤꯕꯁꯤꯡ ꯑꯁꯤ ꯅꯣꯡꯃꯒꯤ ꯁꯨꯔꯒ ꯅꯣꯡꯃꯒ ꯆꯥꯖꯕ ꯍꯤꯡꯖꯕ ꯉꯥꯛꯇꯅꯤ꯫ ꯌꯨꯝꯀꯣꯛ 50 ꯔꯣꯝ ꯂꯩꯖꯔꯝꯕ ꯑꯗꯨ ꯉꯁꯤ ꯃꯤꯠꯃꯥꯡꯗ ꯌꯨꯝ ꯑꯃꯠꯇ ꯂꯩꯕ ꯉꯝꯗꯕ ꯑꯃꯗꯤ ꯃꯤꯒꯤ ꯂꯝ ꯑꯣꯏꯈꯤꯕ ꯑꯁꯤꯗꯤ ꯄꯦꯟꯗꯦ꯫ ꯍꯤꯔꯝ ꯑꯁꯤꯗ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯄꯣꯂꯤꯁꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯁꯤꯟꯕꯤꯗꯨꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯅꯤꯄꯨꯔꯒꯤ ꯂꯝ ꯁꯣꯛꯆꯤꯜꯂꯛꯂꯤꯕ ꯑꯁꯤ ꯀꯗꯥꯏ ꯐꯥꯎꯕ ꯉꯥꯛꯊꯣꯛꯆꯕ ꯌꯥꯒꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯈꯪꯅꯤꯡꯉꯤ꯫ ꯀꯔꯤꯝꯒ ꯃꯨꯁꯂꯤꯝ ꯀ꯭ꯂꯕꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯁꯍꯤꯗ ꯑꯍꯝꯅ ꯍꯥꯏ ꯆꯨꯊꯣꯏꯊꯨꯞꯀꯤ ꯂꯝ ꯍꯦꯛ 13 ꯍꯦꯛꯇꯔ 13 ꯑꯁꯤ ꯖꯤꯔꯤ ꯇꯨꯔꯦꯜ ꯋꯥꯡꯃꯗ ꯂꯩꯈꯤꯕꯗꯒꯤ ꯂꯝ ꯃꯄꯨ ꯑꯣꯏꯔꯤꯕꯁꯤꯡꯅ ꯃꯐꯝ ꯑꯗꯨꯗ ꯃꯍꯧꯁꯥꯒꯨꯝ ꯆꯠꯇꯨꯅ ꯏꯪꯈꯣꯜ ꯀꯣꯏꯅꯕ ꯍꯥꯏꯔꯨꯕꯗ ꯑꯁꯥꯝꯂꯣꯝꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯍꯧꯖꯤꯛꯇꯤ ꯂꯝ ꯑꯁꯤ ꯑꯁꯥꯝꯒꯤ ꯑꯣꯏꯔꯦ, ꯃꯐꯝ ꯑꯁꯤꯗ ꯏꯪꯈꯣꯜ ꯀꯣꯏꯒꯦ ꯍꯥꯏꯔꯕꯗꯤ ꯈꯨꯜ ꯑꯁꯤꯒꯤ ꯆꯤꯐꯀꯤ ꯑꯌꯥꯕ ꯑꯃꯗꯤ ꯃꯈꯥꯗ ꯇꯦꯛꯁ ꯊꯤꯒꯗꯕꯅꯤ ꯍꯥꯏꯅ ꯋꯥꯐꯝꯁꯤꯡ ꯊꯝꯂꯛꯈꯤꯕ ꯂꯩꯈ꯭ꯔꯦ꯫ ꯂꯣꯏꯅꯅ ꯂꯝ ꯑꯁꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯁꯤꯗꯤ ꯃꯊꯛ ꯊꯣꯡꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯍꯥꯏꯕꯗꯨ ꯁ꯭ꯇꯦꯠ ꯑꯅꯤꯒꯤ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯌꯥꯅꯕ ꯄꯤꯔꯕꯗꯤ ꯑꯌꯦꯠꯄ ꯑꯃꯠꯇ ꯄꯤꯔꯣꯏ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡꯁꯨ ꯊꯝꯂꯛꯈꯤ꯫ ꯏꯁꯥꯒꯤ ꯏꯔꯝꯕꯨ ꯂꯣꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯦ ꯆꯥꯡ ꯄꯥꯏꯔꯕꯁꯨ ꯂꯝ ꯑꯁꯤ ꯏꯁꯥꯒꯤ ꯑꯣꯏꯔꯕ ꯐꯥꯎꯕ ꯃꯤꯒꯤ ꯑꯣꯏꯕ ꯃꯑꯣꯡꯗ ꯂꯥꯛꯄ ꯑꯁꯤ ꯌꯥꯅꯤꯡꯗꯦ꯫ ꯆꯔꯛ ꯑꯁꯤꯗ ꯍꯟꯗꯛ ꯆꯍꯤ ꯑꯁꯤꯗ ꯑꯃꯨꯛ ꯏꯆꯥꯎ ꯊꯣꯔꯛꯄꯗꯒꯤ ꯖꯤꯔꯤ ꯇꯨꯔꯦꯜ ꯑꯁꯤꯅ ꯖꯤꯔꯤꯕꯥꯝ ꯂꯣꯝꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯧꯖꯤꯛꯇꯤ ꯈꯨꯠꯆꯣꯏꯊꯨꯞꯀꯤ ꯂꯝ ꯄꯨꯟꯅ ꯍꯦꯛꯇꯔ 13 ꯂꯣꯝ ꯑꯁꯥꯝꯗ ꯇꯤꯟꯈ꯭ꯔꯕ ꯐꯥꯎꯕꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯇꯨꯃꯤꯟꯅ ꯂꯩꯔꯤꯕ ꯑꯁꯤ ꯀꯔꯤꯒꯤꯅꯣ? ꯃꯁꯤ ꯆꯨꯊꯣꯏꯊꯨꯞ ꯈꯨꯜꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯅꯠꯇꯦ, ꯃꯁꯤ ꯃꯅꯤꯄꯨꯔ ꯂꯝ ꯑꯃꯅꯤ ꯍꯥꯏꯅ ꯈꯟꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯪꯈꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯃꯅꯤꯄꯨꯔꯒꯤ ꯅꯣꯡꯆꯨꯞ ꯊꯣꯡ ꯑꯣꯏꯔꯤꯕ ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤ ꯂꯩꯔꯤꯕ ꯖꯤꯔꯤ ꯇꯨꯔꯦꯜ ꯑꯁꯤꯅ ꯃꯅꯤꯄꯨꯔ ꯑꯃꯗꯤ ꯑꯁꯥꯝ ꯑꯅꯤꯒꯤ ꯕꯦꯖ ꯕꯥꯎꯟꯗꯔꯤ ꯑꯣꯏꯗꯨꯅ ꯂꯥꯛꯂꯤ꯫ ꯆꯍꯤ ꯑꯃꯗ ꯈꯪꯍꯧꯗꯅ ꯊꯣꯔꯛꯄ ꯏꯆꯥꯎ ꯑꯃꯗꯤ ꯂꯩꯔꯥꯏ ꯅꯤꯡꯈꯥꯏꯕꯅꯆꯤꯡꯕ ꯊꯣꯛꯄꯗ ꯁ꯭ꯇꯦꯠ ꯑꯅꯤ ꯑꯁꯤꯒꯤ ꯂꯝ ꯀꯌꯥ ꯑꯃꯅ ꯑꯃꯗ ꯍꯦꯟꯖꯤꯟꯅꯗꯨꯅ ꯇꯧꯅꯗꯨꯅ ꯂꯥꯛꯂꯕꯁꯨ ꯍꯟꯗꯛ ꯊꯣꯛꯂꯤꯕ ꯈꯨꯠꯆꯣꯏꯊꯨꯞꯀꯤ ꯂꯝ ꯍꯦꯛꯇꯔ 13 ꯂꯣꯝ ꯑꯁꯤꯗ ꯑꯁꯥꯝꯗ ꯇꯤꯟꯈꯤꯕ ꯑꯁꯤꯗꯤ ꯑꯆꯧꯕ ꯃꯥꯡꯖꯕ ꯑꯃꯅꯤ꯫ ꯖꯤꯔꯤꯕꯥꯝꯒꯤ ꯑꯣꯏꯅ ꯑꯃꯨꯛꯇ ꯊꯣꯛꯇ꯭ꯔꯤꯕ ꯊꯧꯗꯣꯛꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃꯅꯤ ꯍꯥꯏꯕ ꯌꯥꯏ꯫ ꯑꯁꯨꯝꯅ ꯃꯅꯤꯄꯨꯔꯒꯤ ꯂꯝ ꯑꯆꯧꯕ ꯑꯃ ꯃꯥꯡꯖꯔꯕ ꯐꯥꯎꯕꯗ ꯂꯩꯉꯥꯛꯅ ꯇꯨꯃꯤꯟꯅ ꯂꯩꯔꯤꯕ ꯑꯁꯤ ꯀꯔꯤꯒꯤꯅꯣ? ꯑꯁꯨꯝꯅ ꯆꯍꯤꯒꯤ ꯑꯣꯏꯅ ꯏꯁꯤꯡ ꯏꯆꯦꯜꯗ ꯑꯍꯣꯡꯕ ꯂꯥꯛꯂꯕꯁꯨ ꯃꯈꯥ ꯇꯥꯅ ꯂꯩꯉꯥꯛ ꯑꯁꯤꯅ ꯇꯨꯃꯤꯟꯅ ꯂꯩꯒꯗꯧꯔꯤꯕ꯭ꯔꯥ ꯑꯃꯁꯨꯡ ꯏꯁꯤꯡ ꯏꯆꯥꯎꯒꯤ ꯏꯆꯦꯜꯅ ꯑꯍꯣꯡꯕ ꯂꯥꯛꯄ ꯈꯨꯗꯤꯡꯒꯤ ꯃꯅꯤꯄꯨꯔꯒꯤ ꯃꯦꯞꯇꯁꯨ ꯑꯍꯣꯡꯕ ꯂꯥꯛꯀꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯖꯤꯔꯤꯕꯥꯝꯒꯤ ꯃꯤꯌꯥꯝꯅ ꯍꯪꯅꯕ ꯑꯆꯧꯕ ꯋꯥꯍꯪ ꯑꯃꯁꯨ ꯑꯣꯏꯍꯧꯔꯤ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯖꯦꯅꯤꯝꯁꯇ ꯂꯥꯌꯦꯡꯕ ꯂꯥꯛꯄ ꯑꯅꯥꯕꯁꯤꯡ ꯀꯥꯡꯅ ꯁꯟꯗꯣꯛꯄ ꯂꯥꯏꯅꯥ ꯅꯥꯔꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯑꯀꯤꯕ ꯄꯣꯛꯅꯔꯦ꯫ ꯅꯣꯡꯃꯗ ꯃꯤꯑꯣꯏ ꯂꯤꯁꯤꯡ ꯀꯌꯥ ꯂꯥꯌꯦꯡꯕ ꯂꯥꯛꯂꯤꯕ ꯁ꯭ꯇꯦꯠꯀꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯔꯤꯕ ꯖꯋꯥꯍꯔꯂꯥꯜ ꯅꯦꯍꯔꯨ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯃꯦꯗꯤꯀꯦꯜ ꯁꯥꯏꯟꯁꯀꯤ ꯏꯃꯔꯖꯦꯟꯁꯤ ꯋꯥꯔꯗꯀ ꯍꯦꯟꯅ ꯃꯣꯠꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯥꯌꯦꯡꯕ ꯂꯥꯛꯄ ꯑꯅꯥꯕ ꯃꯤꯑꯣꯏꯁꯤꯡ ꯀꯥꯡꯅ ꯑꯃꯨꯛ ꯆꯤꯛꯄꯗꯒꯤ ꯗꯦꯡꯒꯤꯅ ꯅꯥꯔꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯆꯧꯕ ꯃꯤꯄꯥꯏꯕ ꯄꯣꯛꯅꯔꯦ ꯍꯥꯏꯔꯤ꯫ ꯄꯦꯁꯦꯟ ꯈꯔꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯖꯦꯅꯤꯝꯁꯀꯤ ꯏꯃꯔꯖꯦꯟꯁꯤ ꯋꯥꯔꯗꯇ ꯆꯠꯇꯨꯅ ꯌꯦꯡꯁꯤꯜꯂꯨꯕꯗ ꯋꯥꯔꯗ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯂꯩꯕ ꯃꯐꯝꯁꯤꯡꯒꯤ ꯀꯥꯆꯤꯟ ꯀꯣꯌꯥꯁꯤꯡꯗ ꯑꯃꯣꯠꯄ ꯄꯣꯠꯁꯛ ꯀꯌꯥ ꯄꯩꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯔꯛꯈꯤ꯫ ꯂꯣꯏꯅꯅ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯀꯤ ꯑꯈꯟꯅꯕ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯆꯂꯥꯏꯔꯤꯕ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯒꯤ ꯄꯨꯡ 24 ꯆꯨꯞꯅ ꯏꯃꯔꯖꯦꯟꯁꯤꯒꯤ ꯀꯦꯁ ꯀꯌꯥ ꯂꯥꯌꯦꯡꯂꯤꯕ ꯀꯥꯁꯤꯡꯁꯨ ꯈꯝꯊꯦꯡꯅ ꯃꯣꯠꯄ ꯊꯦꯡꯅꯔꯛꯈꯤ꯫ ꯏꯃꯔꯖꯦꯟꯁꯤ ꯀꯥꯗ ꯂꯩꯔꯤꯕ ꯕꯦꯗꯁꯤꯡꯗ ꯊꯥꯔꯤꯕ ꯃꯣꯟꯄꯥꯛ ꯐꯤꯗꯛꯁꯤꯡ ꯎꯕꯗ ꯑꯅꯥꯕꯁꯤꯡꯅ ꯃꯗꯨꯗ ꯍꯤꯞꯇꯨꯅ ꯑꯅꯥ ꯂꯥꯌꯦꯡꯂꯕꯗꯤ ꯂꯥꯏꯔꯗꯅ ꯀꯥ ꯑꯗꯨꯗ ꯆꯪꯅꯤꯡꯕ ꯐꯥꯎꯅꯗ꯭ꯔꯦ꯫ ꯕꯦꯗꯁꯤꯡ ꯑꯗꯨꯗ ꯊꯥꯔꯤꯕ ꯃꯣꯟꯄꯥꯛꯁꯤꯡ ꯑꯗꯨ ꯊꯥ ꯀꯌꯥ ꯁꯨꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯝꯊꯦꯡꯅ ꯃꯣꯠꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯦꯁꯦꯟꯠꯁꯤꯡꯅ ꯕꯦꯗ ꯑꯗꯨꯗ ꯍꯤꯞꯄ ꯉꯝꯅꯗ꯭ꯔꯦ꯫ ꯂꯣꯏꯅꯅ ꯕꯦꯗ ꯃꯌꯥꯗ ꯊꯝꯂꯤꯕ ꯗꯁꯠꯕꯤꯟꯗ ꯌꯥꯎꯔꯤꯕ ꯑꯅꯥ ꯂꯥꯌꯦꯡꯕꯒꯤ ꯐꯠꯇ ꯍꯥꯎꯊꯤꯁꯤꯡ ꯑꯗꯨꯁꯨ ꯃꯇꯝ ꯆꯥꯅ ꯍꯨꯟꯗꯣꯛꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯃꯣꯠꯄꯁꯤꯡ ꯄꯤꯛ ꯊꯟꯅ ꯂꯩꯔꯦ꯫ ꯑꯃꯣꯠꯄꯁꯤꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯃꯔꯖꯦꯟꯁꯤ ꯀꯥꯗ ꯑꯅꯥ ꯂꯥꯌꯦꯡ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏ ꯆꯥ ꯀꯌꯥ ꯑꯃꯗꯤ ꯑꯦꯛꯁꯤꯗꯦꯟꯠ ꯊꯣꯛꯄꯗꯒꯤ ꯉꯥꯏꯍꯥꯛ ꯐꯥꯔꯁꯠ ꯑꯦꯗ ꯂꯧꯕ ꯂꯥꯛꯄ ꯃꯤꯑꯣꯏꯁꯤꯡꯗ ꯀꯥꯡꯅ ꯆꯤꯛꯄꯗꯒꯤ ꯑꯅꯥ ꯂꯥꯌꯦꯡꯕ ꯂꯥꯛꯄꯗꯤ ꯂꯥꯏꯔꯗꯅ ꯍꯥꯟꯅ ꯂꯩꯔꯤꯕ ꯑꯅꯥꯕ ꯑꯗꯨꯒꯤ ꯃꯊꯛꯇ ꯗꯦꯡꯒꯤꯅ ꯑꯃꯨꯛ ꯅꯥꯔꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯆꯧꯕ ꯑꯀꯤꯕ ꯄꯣꯛꯅꯔꯦ ꯍꯥꯏꯔꯤ꯫ ꯏꯃꯔꯖꯦꯟꯁꯤ ꯋꯥꯔꯗꯇ ꯑꯅꯥ ꯂꯥꯌꯦꯡ ꯂꯥꯛꯄ ꯃꯤꯑꯣꯏꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯃꯔꯖꯦꯟꯁꯤ ꯋꯥꯔꯗꯇ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯈꯨꯗꯛꯀꯤ ꯑꯣꯏꯕ ꯌꯥꯝꯅ ꯑꯔꯨꯕ ꯂꯥꯏꯅꯥꯅ ꯅꯥꯔꯕ ꯑꯃꯗꯤ ꯑꯦꯛꯁꯤꯗꯦꯟꯠ ꯊꯣꯛꯄꯗꯒꯤ ꯂꯥꯌꯦꯡꯕ ꯂꯥꯛꯄꯅ ꯑꯌꯥꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯋꯥꯔꯗ ꯑꯁꯤꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯗꯨꯅ ꯑꯅꯥ ꯂꯥꯌꯦꯡ ꯃꯇꯝꯗ ꯈꯝꯊꯦꯡꯅ ꯃꯣꯠꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯇꯣꯞꯄ ꯂꯥꯏꯅꯥ ꯑꯃꯅ ꯑꯃꯨꯛ ꯅꯥꯔꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ
ꯑꯆꯧꯕ ꯆꯤꯡꯅꯕ ꯂꯩꯔꯦ ꯃꯔꯝ ꯑꯗꯨꯅ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯑꯈꯟꯅꯕ ꯃꯤꯠꯌꯦꯡ ꯆꯪꯕꯤꯗꯨꯅ ꯂꯨ ꯅꯥꯟꯕ ꯍꯣꯁꯄꯤꯇꯥꯜ ꯑꯃ ꯑꯣꯏꯅꯕ ꯍꯣꯠꯅꯍꯟꯅꯤꯡꯉꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ ꯑꯇꯣꯞꯄ ꯄꯦꯁꯦꯟ ꯑꯃꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯃꯔꯖꯦꯟꯁꯤ ꯋꯥꯔꯗꯇ ꯂꯥꯌꯦꯡꯕ ꯂꯥꯛꯄ ꯃꯇꯝꯗ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯐꯥꯔꯃꯥꯁꯤ ꯐꯝꯕ ꯃꯤꯑꯣꯏꯁꯤꯡꯅ ꯂꯥꯌꯦꯡꯕ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯃꯤꯡꯗ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯃꯈꯣꯏꯒꯤ ꯐꯥꯔꯃꯥꯁꯤꯗꯒꯤ ꯂꯩꯍꯜꯂꯤ ꯃꯗꯨꯗ ꯃꯈꯣꯏꯒꯤ ꯈꯨꯗꯣꯡꯆꯥꯕ ꯌꯦꯡꯂꯒ ꯇꯥꯡꯂꯕ ꯍꯤꯗꯥꯛꯁꯤꯡ ꯄꯤꯁꯤꯟꯗꯨꯅ ꯂꯩꯇ ꯂꯥꯏꯔꯕ ꯃꯤꯑꯣꯏꯁꯤꯡꯗ ꯑꯍꯦꯟꯕ ꯄꯩꯁꯥ ꯇꯤꯡꯍꯟꯕꯒꯤ ꯊꯧꯑꯣꯡ ꯑꯃꯁꯨ ꯀꯟꯅ ꯆꯠꯊꯔꯤ ꯑꯅꯥ ꯂꯥꯌꯦꯡ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅꯁꯨ ꯏꯃꯔꯖꯦꯟꯁꯤꯒꯤ ꯑꯣꯏꯕ ꯑꯅꯥꯕꯁꯤꯡ ꯄꯨꯔꯒ ꯂꯥꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯐꯥꯔꯃꯥꯁꯤ ꯐꯝꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯌꯥꯝꯅ ꯂꯥꯏꯅ ꯍꯨꯝꯗꯨꯅ ꯄꯨꯗꯨꯅ ꯆꯠꯂꯤ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯊꯕꯛ ꯇꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯅꯨꯡꯗ ꯁ꯭ꯇꯥꯐ ꯈꯔꯗꯤ ꯃꯈꯣꯏꯒꯤ ꯈꯪꯅ ꯆꯥꯟꯅꯕꯁꯤꯡ ꯈꯛꯇꯃꯛ ꯌꯦꯡꯂꯒ ꯑꯆꯧꯕ ꯐꯝꯁꯤꯡꯗ ꯍꯥꯞꯆꯤꯟꯕꯒꯤ ꯋꯥꯊꯣꯛꯁꯨ ꯂꯩꯇꯕ ꯅꯠꯇꯦ ꯃꯔꯝ ꯑꯗꯨꯅ ꯑꯗꯨꯃꯛ ꯑꯁꯤꯒꯨꯝꯂꯕ ꯁ꯭ꯇꯥꯐꯁꯤꯡ ꯑꯗꯨꯅ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤ ꯆꯥꯎꯈꯠꯅꯕ ꯑꯃꯗꯤ ꯂꯨ ꯅꯥꯟꯅꯅꯕ ꯊꯝꯅꯕ ꯍꯣꯠꯅꯕꯒꯤ ꯃꯍꯨꯠꯇ ꯃꯈꯣꯏꯒꯤ ꯀꯥꯟꯅꯕ ꯈꯛ ꯌꯦꯡꯂꯒ ꯊꯕꯛ ꯇꯧꯕ ꯃꯔꯝꯅ ꯑꯅꯥ ꯂꯥꯌꯦꯡ ꯂꯥꯛꯄ ꯃꯤꯑꯣꯏꯁꯤꯡꯗ ꯆꯥꯎꯅ ꯑꯋꯥꯕ ꯑꯃꯗꯤ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯃꯥꯌꯣꯛꯅꯍꯜꯂꯦ ꯍꯥꯏꯅ ꯖꯦꯅꯤꯝꯁꯀꯤ ꯏꯃꯔꯖꯦꯟꯁꯤ ꯋꯥꯔꯗꯇ ꯑꯅꯥ ꯂꯥꯌꯦꯡ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯄꯦꯟꯗꯕ ꯀꯌꯥ ꯐꯣꯡꯗꯣꯛꯅꯔꯛꯂꯤ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯆꯔꯥ ꯍꯦꯟꯕ ꯍꯧꯈ꯭ꯔꯦ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯄꯥꯋꯔ ꯗꯤꯁꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯂꯤꯃꯤꯇꯦꯗ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯄꯥꯋꯔ ꯀꯝꯄꯅꯤ ꯂꯤꯃꯤꯇꯦꯗ ꯀꯤ ꯀꯨꯝꯖꯥ 2018ꯗ ꯔꯤꯀ꯭ꯋꯤꯠ ꯂꯧꯈꯤꯕꯒꯤ ꯔꯤꯖꯜ ꯍꯥꯏꯗꯣꯛꯇꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯉꯁꯤꯗꯒꯤ ꯍꯧꯗꯨꯅ ꯆꯔꯥ ꯍꯦꯟꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯒꯅꯤ ꯍꯥꯏꯅ MSPDCL ꯑꯃꯗꯤ MSPCLꯒꯤ ꯀꯦꯟꯗꯤꯗꯦꯠꯁꯤꯡꯅ ꯁꯤꯑꯦꯝ ꯕꯪꯒ꯭ꯂꯣꯗ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ MSPDCL ꯑꯃꯗꯤ MSPCL ꯂꯧꯈꯤꯕ ꯔꯤꯀ꯭ꯔꯨꯏꯠꯃꯦꯟ ꯑꯦꯛꯖꯥꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯀꯦꯟꯗꯤꯗꯦꯠ ꯑꯃꯅ ꯍꯥꯏ ꯀꯨꯝꯖꯥ 2018ꯗ MSPDCL ꯑꯃꯗꯤ MSPCLꯅ ꯒ꯭ꯔꯨꯞ C ꯑꯃꯗꯤ D ꯑꯣꯏꯅ ꯊꯕꯛ ꯂꯧꯅꯕ ꯆꯦ ꯊꯣꯛꯈꯤꯕꯅꯤ ꯔꯤꯀ꯭ꯔꯨꯏꯠꯃꯦꯟ ꯑꯁꯤꯒꯤ ꯔꯤꯇꯟ ꯇꯦꯁ ꯀꯨꯝꯖꯥ 2020ꯗ ꯄꯥꯡꯊꯣꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯇꯝ ꯁꯥꯡꯅ ꯔꯤꯖꯜ ꯍꯥꯏꯗꯣꯛꯇꯕꯅ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯗ ꯔꯤꯀ꯭ꯔꯨꯏꯠꯃꯦꯟ ꯑꯁꯤ ꯁꯔꯨꯛ ꯌꯥꯈꯤꯕ ꯀꯦꯟꯗꯤꯗꯦꯠꯁꯤꯡꯅ ꯇꯛꯁꯤꯟꯗꯨꯅ ꯂꯥꯛꯈꯤ ꯃꯔꯤ ꯂꯩꯅꯕ ꯄꯥꯋꯔ ꯃꯤꯅꯤꯁꯇꯔꯒ ꯀꯦꯟꯗꯤꯗꯦꯠꯁꯤꯡꯒ ꯎꯅꯕꯗ ꯔꯤꯇꯟ ꯇꯦꯁ ꯑꯁꯤꯒꯤ ꯔꯤꯖꯜ ꯆꯠꯂꯤꯕ ꯆꯍꯤ ꯑꯁꯤꯒꯤ ꯑꯣꯒꯁꯠ ꯅꯠꯇ꯭ꯔꯒ ꯁꯦꯞꯇꯦꯝꯕꯔꯗ ꯊꯥ ꯐꯥꯎꯕꯗ ꯁꯣꯏꯗꯅ ꯍꯥꯏꯗꯣꯛꯀꯅꯤ ꯍꯥꯏꯅ ꯊꯥꯖꯕ ꯄꯤꯔꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯁ꯭ꯇꯦꯠ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯐꯝꯗ ꯉꯔꯥꯡ ꯄꯥꯋꯔ ꯃꯤꯅꯤꯁꯇꯔꯅ ꯔꯤꯇꯟ ꯇꯦꯁ ꯑꯁꯤ ꯆꯍꯤ ꯑꯁꯤꯒꯤ ꯗꯤꯁꯦꯝꯕꯔ ꯐꯥꯎꯕꯗ ꯍꯥꯏꯗꯣꯛꯀꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕ ꯑꯁꯤꯃꯛꯅ ꯍꯥꯟꯅ ꯈꯜꯂꯝꯕꯗꯨ ꯇꯥꯏꯑꯣꯟꯅꯕ ꯑꯣꯏꯅ ꯊꯣꯛꯂꯦ ꯃꯔꯝ ꯑꯗꯨꯅ ꯉꯁꯤ ꯀꯦꯟꯗꯤꯗꯦꯠꯁꯤꯡꯒ ꯎꯅꯕꯗ ꯁꯤꯑꯦꯝ ꯕꯪꯒ꯭ꯂꯣꯗ ꯂꯥꯛꯇꯨꯅ ꯁꯤꯑꯦꯝ ꯎꯅꯅꯕ ꯆꯪꯁꯤꯜꯂꯛꯄꯅꯤ ꯑꯗꯨꯕꯨ ꯁꯤꯑꯦꯝꯒ ꯎꯅꯕ ꯐꯪꯈꯤꯗꯦ ꯍꯥꯏꯔꯤ ꯃꯔꯝ ꯑꯁꯤꯅ MSPDCL ꯑꯃꯗꯤ MSPCLꯒꯤ ꯀꯦꯟꯗꯤꯗꯦꯠꯁꯤꯡꯅ ꯉꯁꯤꯗꯒꯤ ꯍꯧꯗꯨꯅ ꯔꯤꯖꯜ ꯍꯥꯏꯗꯣꯛꯇ꯭ꯔꯤ ꯐꯥꯎꯕ ꯆꯔꯥ ꯍꯦꯟꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯒꯅꯤ ꯍꯥꯏꯅ ꯄꯦꯟꯗꯕ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯊꯝꯂꯛꯂꯤ ꯃꯈꯥ ꯇꯥꯕ ꯄꯥꯎꯗ ꯆꯨꯔꯆꯥꯟꯄꯨꯔꯗ ꯆꯠꯇꯨꯅ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯃꯟꯗꯥ ꯚꯩꯒꯥꯅ ꯃꯍꯩꯔꯣꯏ ꯂꯨꯆꯤꯡꯕꯁꯤꯡ ꯎꯅꯈ꯭ꯔꯦ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯈꯣꯡꯆꯠꯇ ꯏꯝꯐꯥꯜꯗ ꯂꯥꯛꯂꯝꯈꯤꯕ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯑꯣꯐ ꯌꯨꯊ ꯑꯦꯐꯤꯌꯔꯁ ꯑꯦꯟड ꯁ꯭ꯄꯣꯔꯠꯁ ꯃꯤꯅꯤꯁꯇꯔ ꯃꯟꯈ꯭ꯌ ꯃꯟꯗꯥ ꯚꯤꯌꯥꯅ ꯆꯨꯔꯆꯥꯟꯄꯨꯔꯗ ꯆꯠꯇꯨꯅ ꯀꯨꯀꯤ ꯁ꯭ꯇꯨꯗꯦꯟꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯎꯅꯈ꯭ꯔꯦ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯣꯛꯇꯥꯛ ꯄꯥꯠꯁꯨ ꯆꯠꯇꯨꯅ ꯌꯦꯡꯁꯤꯟꯈ꯭ꯔꯦ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯀꯧꯇ꯭ꯔꯨꯛꯇ ꯁꯥꯒꯠꯂꯤꯕ ꯅꯦꯁꯅꯦꯜ ꯁ꯭ꯄꯣꯔꯠꯁ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯁꯦꯝꯒꯠ ꯁꯥꯒꯠꯄꯒꯤ ꯊꯕꯛꯁꯤꯡ ꯂꯣꯏꯁꯤꯟꯅꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯒ ꯔꯤꯚ꯭ꯌꯨ ꯇꯧꯈ꯭ꯔꯦ ꯃꯍꯥꯛꯅ ꯏꯝꯐꯥꯜ ꯊꯥꯗꯣꯛꯂꯝꯗꯥꯏꯗ ꯂꯟꯅꯥꯏ ꯇꯤꯚꯤ ꯆꯦꯅꯦꯜ ꯑꯃꯗ ꯍꯥꯏꯈꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯁ꯭ꯄꯣꯔꯠꯁꯀꯤ ꯁ꯭ꯄꯦꯁꯤꯌꯦꯂꯤꯇꯤꯁꯤꯡ ꯑꯁꯤ ꯅꯤꯡꯊꯤꯅ ꯁꯤꯖꯤꯟꯅꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩ ꯂꯣꯏꯅꯅ ꯁ꯭ꯄꯣꯔꯠꯁ ꯆꯥꯎꯈꯠꯍꯟꯅꯕ ꯄꯨꯟꯅ ꯌꯦꯡꯁꯤꯟꯃꯤꯟꯅꯕ ꯇꯉꯥꯏꯐꯗꯕ ꯆꯪꯉꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ ꯑꯇꯣꯞꯄ ꯄ꯭ꯔꯦꯁꯅ ꯐꯪꯕ ꯄꯥꯎ ꯑꯃꯅ ꯍꯥꯏ ꯅꯦꯁꯅꯦꯜ ꯁ꯭ꯄꯣꯔꯠꯁ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤ ꯃꯊꯪ ꯆꯍꯤꯒꯤ ꯑꯣꯛꯇꯣꯕꯔ ꯊꯥꯗ ꯁꯪꯒꯥꯅꯕ ꯄꯥꯟꯗꯝ ꯊꯝꯕꯅ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔꯅ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯈꯟꯅꯕꯗ ꯐꯣꯡꯗꯣꯛꯂꯝꯈꯤ ꯍꯥꯏꯔꯤ ꯉꯔꯥꯡ ꯅꯨꯡꯊꯤꯜ ꯏꯝꯐꯥꯜꯗ ꯊꯨꯡꯂꯈꯤꯕ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯑꯁꯤꯅ ꯏꯝꯐꯥꯜꯗ ꯍꯦꯛ ꯊꯨꯡꯂꯕꯒ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯈꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯃꯍꯥꯛꯀꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯊꯥꯒꯠꯂꯛꯄ ꯄꯣꯁꯠ ꯑꯃꯗ ꯍꯥꯏ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔꯒ ꯎꯅꯕ ꯑꯗꯨꯗ ꯂꯩꯉꯥꯛꯅ ꯄꯥꯏꯈꯠꯂꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁ꯭ꯀꯤꯝꯁꯤꯡ ꯂꯥꯟꯖꯦꯟꯅꯔꯤꯕ ꯃꯤꯌꯥꯝꯒꯤꯗꯃꯛ ꯁ꯭ꯀꯤꯜ ꯑꯃꯁꯨꯡ ꯇ꯭ꯔꯦꯅꯤꯡ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯡ ꯄꯥꯏꯈꯠꯅꯕ ꯑꯥꯔꯠ ꯁ꯭ꯇꯥꯔꯠ ꯑꯞ ꯑꯃꯁꯨꯡ ꯏꯀꯣꯅꯣꯃꯤꯛ ꯔꯤꯚꯥꯏꯚꯦꯜ ꯃꯤꯁꯟ ꯑꯃꯁꯨꯡ ꯏꯁꯥꯅ ꯏꯔꯣꯝꯗꯣꯝ ꯂꯦꯞꯆꯕ ꯉꯝꯅꯕ ꯂꯧꯈꯠꯂꯤꯕ ꯊꯧꯔꯥꯡꯁꯤꯡꯒꯤ ꯃꯇꯥꯡꯗ ꯀꯨꯞꯅ ꯅꯩꯅꯈꯤ ꯍꯥꯏꯔꯤ ꯑꯃꯔꯣꯝꯗ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯑꯁꯤꯅ ꯉꯁꯤ ꯑꯌꯨꯛ ꯆꯨꯔꯆꯥꯟꯄꯨꯔ ꯆꯠꯇꯨꯅ ꯃꯐꯝ ꯑꯗꯨꯒꯤ ꯃꯤꯌꯥꯝꯒ ꯎꯅꯈꯤ ꯇꯨꯏꯕꯣꯡꯗ ꯂꯩꯕ ꯗꯤꯄꯨꯇꯤ ꯀꯃꯤꯁꯅꯔꯒꯤ ꯑꯣꯐꯤꯁꯇ ꯀꯟꯐꯔꯦꯟꯁ ꯍꯣꯜꯗ ꯗꯤꯁꯇ꯭ꯔꯤꯛ ꯂꯦꯚꯦꯜ ꯑꯣꯐꯤꯁꯥꯔꯁꯤꯡꯒ ꯂꯣꯏꯅꯅ ꯃꯤꯐꯝ ꯄꯥꯡꯊꯣꯛꯈꯤ ꯃꯤꯐꯝ ꯑꯗꯨꯗ ꯗꯤꯁꯤ ꯆꯨꯔꯆꯥꯟꯄꯨꯔ ꯙꯔꯨꯟ ꯀꯨꯃꯥꯔꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯗ ꯂꯩꯉꯥꯛꯀꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯤꯡꯅ ꯄꯥꯏꯈꯠꯂꯤꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯁꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯗ ꯄꯥꯏꯈꯠꯂꯤꯕ ꯂꯩꯉꯥꯛꯀꯤ ꯁ꯭ꯀꯤꯝꯁꯤꯡꯒꯤ ꯃꯇꯥꯡꯗ ꯑꯃꯁꯨꯡ ꯂꯣ ꯑꯃꯁꯨꯡ ꯑꯣꯔꯗꯔꯒꯤ ꯃꯇꯥꯡꯗꯁꯨ ꯋꯥꯐꯝꯁꯤꯡ ꯊꯝꯈꯤ ꯃꯤꯐꯝ ꯑꯗꯨꯗ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯩꯉꯥꯛꯅ ꯄꯥꯏꯈꯠꯂꯤꯕ ꯁ꯭ꯀꯤꯝꯁꯤꯡ
district asida mapung phana thabakta onthoknaba khanghanki union minister na district adugi mahirusinggi luchingbasinga unaki loinana KSO gi maikaidagi union minister da memorandum pisanki mahangna mafam aduda thadoklamdaida mini secretariat complex ta u pambi amasu tharamki amaromda union minister asina Churachandpurdagi Imphal haigalakpagi lambida Loktak Part chatki mafam aduda mahakpu youth affairs and sports minister Govindas Konthaujam PhD minister L Susindro MLA TS Shanti amasung Loktak Development Authority ki chairman M Asni Kumar na khudol potpiduna taramna oki mafam aduda union minister na regional water sports complex ki athlete singa unaduna wari watai sanaki loinana chanaroi singna makoigi awar apa sing amasung lenga ki maikaidagi tohoningba thabak singi matangda phongdokki Bishnupur district ki 𝗠𝗜𝗡𝗡𝗟𝗏 president su oriba M Asni Kumar na ngapigani 𝗠𝗜𝗡𝗡𝗏 gi president su oriba M Asni Kumar na mafam aduda 𝗠𝗜𝗡𝗡𝗏 amasung boying gi national championship ama chaliba chahi asigi manungda regional water sports complex asida pangthohanbinaba wafam thamki loinana mafam aduda union minister na yaningba phongdoklamki hari khongchat aduda union minister gi maikaidagi hojik leiriba regional water sports complex ki facilities sing asi anoba hakotpaga loinana masi sai center of excellence and water sports and natraga masibu national sport university ki campus ama oina sengotpa yabra haibadu yengsingani haiki Narendra Modi na lochingma lengak asina naha oriba singda lotuna yauriba haisingba kaya asi uthoknabagi khudongchaba piba asi ahanba miyeng thamli loinana lamdam asigi chanaroi singna water sports da thoidok hendoknaba haisingba ulakani haibagi thajaba thamli hairamki mafam aduda union minister na state asigi minister sing MLA sing lengaki official singa loinana khanainanebagi mifam amsu pangthoki loinana Loktak Part asibu ningthina ngak senduna thamnaba honabada mari leinaba ministry singda thabak sing lokhalhanaba taksinbada mahaki maikaidagi su angamba thakta mateng pangani haina thajaba piramki hairi makha taba maroiba paw amada sija hospital taba lambi ising thumjindanaba semjinbiu lamfeldagi sija hospital taba kilometer ama makhairom tamak sangma lambi asigi ayamba saruk nong taba kudingi ising thumba asina maram oiraga ana laeng chathok chachin tobada khudong chadaba mayokna halle athuba matamda lambi asi foot ahum long wangkal handuna semjinbada natana 4 lane onthokpiu haina Manipur International Youth Center MIYC na phongdoragli MIYC gi coordinator MC maitaina thadorokpa chirol amana hai lambi asi chawrakna meter chahum lom sangba mate khara khwaidagi phibam songna leibasu yauri komjau kaya leimana numidangi matamda sija hospital tamna chathok chachin tawriba miyoi kaya tusinduna khongku tekpa phawba yauri masida natana emergency case ta anaba pukhalakpa singdasu chawnu khudong chadaba mayokna halle rejuvenation of Lampenpal water body project haukibaga loinana diversion road piramdana lambi tawkhaibadagi leirai ningkhaiba asinasu lambi asida chatpada khudong chahandre lambi asi miyamgi khudong chanaba semdriba phawba thingjille haina Manipur lengaknasu chahi asigi April 12 da order ama thokiba leikre adubo anaba singi tangai phadana lambi asida chattaba yadabagi chatnari maram aduna athuba matamda ising thumjinduna leiriba lambi asigi saruk lengaki mari leinaba loseng singna semjinbiu haina appeal torakli makha tarakpa maroiba paw amada opposition party ki member singna assembly session thadoklamlaga chatkiba laibak thibani rajen hawjik chathariba assembly session asida opposition party na prime minister Narendra Modi unanaba house ta resolution lodi haibagi mingda assembly thadoktuna chatkiba chi lebak miyamgi oina laibak thiba thabakni amadi political advantage lownaba honabani haina lamchang ACG MLA Chorokaibam Rajena phongdokre Babuparada leiba Wabagai ACG MLA Usam Debengi quarter da pangthokiba pawgi mifam aduda mahakna makha taraduna hai mamang chahigi May 3 dagi tholakliba irang asina awaba taraba miyamgi damakta awaba kokhannaba lambi puthoktuna miyamna ingna chikna khannariba amadi budget puthoktuna khannaribani lebaki asuklu khraba talak asida matau karamna miyamgi awabasing kokhanchige haina mamut tana khannabagi mahuta political advantage lowduna opposition party singna walkout taukiba asi tawhaningde amadi house su ikai khumnadabani hari pawge mifam aduna saruk yakiba lamlai ACG MLA
ꯈꯣꯡꯕꯥꯟ ꯇꯥꯕꯝ ꯏꯕꯣꯝꯆꯥꯅ ꯍꯥꯏꯈꯤꯕꯗ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤ ꯌꯥꯝꯅ ꯂꯨꯕ ꯐꯤꯕꯝ ꯑꯃꯅꯤ ꯈꯣꯡꯐꯝ ꯑꯃ ꯍꯦꯛ ꯁꯣꯏꯕꯗ ꯂꯩꯕꯥꯛ ꯀꯥꯏꯕ ꯌꯥꯕꯒꯤ ꯐꯤꯕꯝꯗ ꯂꯩꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯈꯟꯅꯕ ꯊꯝꯗꯅ ꯑꯣꯄꯣꯖꯤꯁꯟ ꯑꯃꯗ ꯔꯨꯂꯤꯡ ꯄꯥꯔꯇꯤ ꯍꯥꯏꯕꯒꯤ ꯊꯤꯗꯅ ꯃꯅꯤꯄꯨꯔ ꯀꯟꯅꯅꯕ ꯍꯣꯠꯅꯃꯤꯟꯅꯕ ꯌꯥꯝꯅ ꯃꯊꯧ ꯇꯥꯔꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯃꯅꯤꯄꯨꯔꯒꯤ ꯃꯇꯥꯡꯗ ꯋꯥ ꯉꯥꯡꯂꯗꯨꯅ ꯃꯅꯤꯄꯨꯔꯗ ꯏꯔꯥꯡ ꯇꯞꯊꯔꯛꯇꯨꯅ ꯄꯤꯁ ꯂꯥꯛꯄ ꯍꯧꯔꯛꯂꯦ ꯍꯥꯏꯔꯛꯈꯤꯕ ꯑꯣꯄꯣꯖꯤꯁꯟ ꯄꯥꯔꯇꯤꯁꯤꯡꯅ ꯋꯥꯐꯝ ꯑꯗꯨꯕꯨ ꯑꯔꯥꯟꯕ ꯃꯑꯣꯡꯗ ꯄꯨꯊꯣꯛꯇꯨꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯕꯨ ꯂꯥꯟꯅ ꯂꯝꯖꯤꯡꯅꯕ ꯍꯣꯠꯅꯔꯤ ꯉꯁꯤ ꯐꯥꯎꯕꯗ ꯂꯩꯉꯥꯛ ꯑꯁꯤꯅ ꯂꯧꯔꯛꯂꯤꯕ ꯐꯤꯔꯦꯞꯁꯤꯡ ꯑꯃꯗꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯃꯅꯤꯄꯨꯔꯒꯤ ꯌꯥꯏꯐꯅꯕ ꯉꯥꯛꯇ ꯂꯧꯅꯕ ꯋꯥꯔꯦꯞ ꯉꯥꯛꯇꯅꯤ ꯄꯨꯝꯅꯃꯛ ꯋꯥꯔꯦ ꯍꯥꯏꯕꯁꯤ ꯄꯨꯝꯅꯃꯛꯅ ꯈꯪꯏ ꯑꯗꯨꯕꯨ ꯑꯋꯥꯕ ꯀꯣꯛꯍꯟꯅꯕ ꯂꯩꯉꯥꯛ ꯑꯁꯤꯅ ꯀꯥ ꯍꯦꯟꯅ ꯍꯣꯠꯅꯗꯨꯅ ꯂꯥꯛꯂꯤ ꯑꯗꯨꯕꯨ ꯑꯣꯄꯣꯖꯤꯁꯟ ꯄꯥꯔꯇꯤꯁꯤꯡꯅ ꯂꯩꯉꯥꯛ ꯑꯁꯤ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯕꯒꯨꯝ ꯃꯤꯌꯥꯝꯗ ꯎꯍꯟꯅꯕ ꯍꯣꯠꯅꯔꯤ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯗꯨꯗ ꯋꯥꯕꯒꯥꯏ ꯑꯦꯁꯤꯒꯤ MLA ꯎꯁꯝ ꯗꯦꯕꯦꯅꯁꯨ ꯁꯔꯨꯛ ꯌꯥꯈꯤ ꯃꯈꯥ ꯇꯥꯔꯛꯄ ꯑꯇꯣꯞꯄ ꯄꯥꯎꯗ ꯅꯣꯡꯃꯩ ꯇꯣꯏꯅ ꯀꯥꯞꯁꯤꯜꯂꯛꯄꯅ ꯃꯣꯠꯕꯨꯡ ꯈꯨꯜꯒꯤ ꯑꯉꯥꯡꯁꯤꯡ ꯃꯍꯩ ꯇꯝꯕ ꯆꯠꯇꯅ ꯂꯩꯅꯔꯤ ꯈꯨꯟꯖꯥꯁꯤꯡ ꯖꯤꯔꯤꯕꯥꯝꯗ ꯍꯧꯈꯤꯕ ꯖꯨꯟ 6ꯇꯒꯤ ꯈꯪꯍꯧꯗꯅ ꯊꯣꯔꯛꯈꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯣꯠꯕꯨꯡ ꯃꯩꯇꯩ ꯈꯨꯜꯒꯤ ꯈꯨꯟꯖꯥꯁꯤꯡ ꯃꯇꯝ ꯁꯥꯡꯅ ꯆꯤꯡꯗꯣꯡ ꯂꯩꯀꯥꯏ ꯄ꯭ꯔꯥꯏꯃꯥꯔꯤ ꯁ꯭ꯀꯨꯜ ꯔꯤꯂꯤꯐ ꯀꯦꯝꯞ ꯍꯥꯡꯗꯨꯅ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯛꯈꯤꯕ ꯑꯗꯨ ꯆꯠꯂꯤꯕ ꯊꯥ ꯑꯁꯤꯒꯤ 6ꯇ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯑꯀꯟꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯒ ꯂꯣꯏꯅꯅ ꯃꯣꯠꯕꯨꯡ ꯈꯨꯜꯒꯤ ꯈꯨꯟꯖꯥꯁꯤꯡ ꯃꯥꯒꯤ ꯌꯨꯝꯁꯤꯡꯗ ꯍꯟꯖꯤꯟꯍꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 4ꯔꯣꯝ ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯃꯣꯠꯕꯨꯡ ꯀꯨꯀꯤ ꯚꯤꯂꯦꯖꯗꯒꯤ ꯃꯣꯠꯕꯨꯡ ꯃꯩꯇꯩ ꯈꯨꯜ ꯇꯝꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄꯗꯒꯤ ꯃꯣꯠꯕꯨꯡ ꯃꯩꯇꯩ ꯈꯨꯜꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯃꯤꯄꯥꯏꯕ ꯄꯣꯛꯅꯗꯨꯅ ꯁꯥꯐꯒꯗꯕ ꯃꯐꯝꯁꯤꯡꯗ ꯄꯨꯠꯁꯤꯟꯅꯗꯨꯅ ꯂꯩꯔꯨꯔꯦ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤ ꯀꯌꯥꯔꯛ ꯊꯣꯛꯍꯟꯗꯣꯔꯤꯕꯒꯦ ꯀꯔꯝꯕ ꯃꯇꯝꯗ ꯏꯪ ꯇꯞꯅ ꯇꯨꯝꯕ ꯐꯪꯒꯗꯒꯦ ꯈꯨꯟ ꯑꯁꯤꯒꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄꯗꯒꯤ ꯈꯨꯜ ꯑꯁꯤꯒꯤ ꯑꯉꯥꯡ ꯑꯃꯠꯇ ꯁ꯭ꯀꯨꯜ ꯆꯠꯍꯟꯗꯅ ꯂꯩꯔꯤ ꯍꯥꯏꯔꯤ ꯉꯁꯤ ꯖꯤꯔꯤꯕꯥꯝꯒꯤ ꯑꯈꯟꯅꯕ ꯄꯥꯎꯃꯤꯒꯤ ꯇꯤꯝ ꯑꯃꯅ ꯃꯣꯠꯕꯨꯡ ꯃꯩꯇꯩ ꯈꯨꯜꯗ ꯆꯪꯁꯤꯟꯗꯨꯅ ꯃꯐꯝ ꯑꯗꯨꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯌꯦꯡꯁꯤꯜꯂꯨꯕꯗ ꯃꯣꯠꯕꯨꯡ ꯈꯨꯟꯖꯥꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯗ ꯖꯤꯔꯤꯕꯥꯝꯗ ꯖꯨꯟꯒꯤ ꯇꯥꯡ 6ꯇ ꯏꯔꯥꯡ ꯑꯁꯤꯒꯤ ꯐꯤꯕꯝ ꯐꯠꯇꯕꯗꯒꯤ ꯆꯤꯡꯗꯣꯡ ꯂꯩꯀꯥꯏ ꯄ꯭ꯔꯥꯏꯃꯥꯔꯤ ꯁ꯭ꯀꯨꯜꯗ ꯍꯥꯡꯂꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤꯕ ꯃꯣꯠꯕꯨꯡ ꯃꯩꯇꯩ ꯈꯨꯜꯒꯤ ꯈꯨꯟꯖꯥꯁꯤꯡ ꯑꯁꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯃꯇꯤꯛ ꯆꯥꯅ ꯄꯤꯔꯒꯅꯤ ꯍꯥꯏꯗꯨꯅ ꯌꯥꯅꯕ ꯑꯃꯒꯤ ꯃꯈꯥꯗ ꯗꯤꯄ꯭ꯌꯨꯇꯤ ꯀꯃꯤꯁꯅꯔ ꯀ꯭ꯔꯤꯁꯅ ꯀꯨꯃꯥꯔ IAS ꯁꯦꯅꯤꯌꯔ SP ꯄ꯭ꯔꯗꯤꯞ 87 ꯕꯠꯇꯥꯂꯤꯌꯟ CRPFꯀꯤ OC ꯇꯄꯟ ꯀꯨꯃꯥꯔ ꯑꯃꯗꯤ 39 ꯕꯠꯇꯥꯂꯤꯌꯟ CO ꯑꯀꯥꯁ ꯀꯨꯃꯥꯔ ꯌꯥꯎꯅ ꯃꯥꯒꯤ ꯌꯨꯝꯁꯤꯡꯗ ꯍꯟꯖꯤꯟꯅꯕꯒꯤ ꯊꯤꯟꯕꯤꯔꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 4ꯔꯣꯝ ꯇꯥꯕꯗ ꯃꯣꯠꯕꯨꯡ ꯀꯨꯀꯤ ꯚꯤꯂꯦꯖ ꯔꯣꯝꯗꯒꯤ ꯃꯣꯠꯕꯨꯡ ꯃꯩꯇꯩ ꯈꯨꯜ ꯇꯝꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯈꯤꯕꯅꯤ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄ ꯑꯗꯨꯗꯒꯤ ꯃꯤꯄꯥꯏꯅꯗꯨꯅ ꯌꯨꯝ 2-3ꯒꯤ ꯃꯤꯑꯣꯏꯁꯤꯡ ꯄꯨꯟꯁꯤꯟꯅꯗꯨꯅ ꯇꯨꯝꯗꯅ ꯁꯥꯐꯒꯗꯕ ꯃꯐꯝꯗ ꯂꯩꯈꯤ ꯀꯔꯝꯕ ꯃꯇꯝꯗ ꯀꯔꯤ ꯊꯣꯛꯀꯅꯤ ꯈꯪꯗꯅ ꯃꯑꯣꯡꯗ ꯂꯩꯔꯤꯕ ꯑꯁꯤ ꯃꯇꯝ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯔꯛꯀꯗꯧꯔꯤꯕꯅꯣ ꯐꯤꯕꯝ ꯑꯁꯤꯗ ꯂꯩꯉꯥꯛꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯋꯥꯍꯪꯁꯤꯡ ꯍꯪꯅꯔꯛꯂꯤ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯆꯤꯡꯗꯣꯡ ꯂꯩꯀꯥꯏꯒꯤ ꯄ꯭ꯔꯥꯏꯃꯥꯔꯤ ꯁ꯭ꯀꯨꯜ ꯔꯤꯂꯤꯐ ꯀꯦꯝꯞꯇꯒꯤ ꯑꯣꯒꯁ 6ꯇ ꯃꯣꯠꯕꯨꯡ ꯃꯩꯇꯩ ꯈꯨꯜꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯃꯥꯒꯤ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯄ ꯑꯁꯤꯗꯒꯤ ꯍꯧꯔꯒ ꯉꯁꯤ ꯐꯥꯎꯕ ꯈꯨꯜ ꯑꯁꯤꯒꯤ ꯑꯉꯥꯡ ꯑꯃꯠꯇ ꯁ꯭ꯀꯨꯜ ꯆꯠꯇꯅ ꯂꯩꯔꯤ ꯃꯣꯠꯕꯨꯡꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯂꯝꯕꯤ ꯑꯁꯤꯗ ꯑꯉꯥꯡꯁꯤꯡ ꯁ꯭ꯀꯨꯜ ꯆꯠꯄꯗ ꯑꯀꯤꯕ ꯂꯩ ꯃꯔꯝ ꯑꯗꯨꯅ ꯍꯥꯟꯅꯒꯨꯝꯅ ꯃꯐꯝ ꯑꯁꯤꯒꯤ ꯈꯨꯟꯖꯥꯁꯤꯡ ꯐ꯭ꯔꯤ ꯑꯣꯏꯅ ꯆꯠꯄ ꯑꯗꯨꯒ ꯑꯃꯨꯛ ꯍꯟꯖꯤꯜꯍꯜꯂꯕꯗꯤ ꯑꯩꯈꯣꯏꯁꯨ ꯑꯉꯥꯡꯁꯤꯡ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯁ꯭ꯀꯨꯜ ꯆꯠꯍꯟꯕ ꯉꯝꯒꯅꯤ ꯑꯉꯥꯡꯁꯤꯡ ꯑꯁꯤꯒꯤ ꯈꯜꯂꯒ ꯈꯨꯜ ꯑꯁꯤꯗ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯒꯗꯒꯦ ꯍꯥꯏꯕꯁꯤ ꯑꯆꯧꯕ ꯋꯥꯍꯪ ꯑꯃ ꯑꯣꯏꯔꯛꯂꯤ ꯍꯥꯏꯔꯤ ꯑꯇꯣꯞꯄ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎ ꯑꯃꯗ ꯀꯨꯀꯤꯅ ꯃꯣꯏꯔꯥꯡꯗ ꯕꯣꯝ ꯀꯥꯞꯁꯤꯜꯂꯛꯈ꯭ꯔꯦ ꯃꯣꯏꯔꯥꯡ ꯑꯦꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯃꯣꯏꯔꯥꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯣꯟꯕ ꯃꯐꯝꯗ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 13:55ꯔꯣꯝ ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯕꯨꯡꯒꯂꯣ ꯈꯨꯜ ꯑꯃꯗꯤ ꯅꯛꯅꯕ ꯃꯐꯝ ꯈꯔꯗꯒꯤ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯕꯣꯝ ꯀꯥꯞꯁꯤꯜꯂꯛꯈ꯭ꯔꯦ ꯄꯨꯂꯤꯁꯇꯒꯤ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅ ꯕꯣꯝ ꯑꯗꯨ ꯃꯣꯏꯔꯥꯡꯒꯤ ꯃꯩꯇꯩ ꯈꯨꯜꯒꯤ ꯂꯧꯕꯨꯛꯇ ꯇꯥꯗꯨꯅ ꯄꯣꯈꯥꯏꯈꯤ ꯕꯣꯝ ꯑꯗꯨꯅ ꯄꯣꯈꯥꯏꯕꯗ ꯑꯅꯛꯄꯗ ꯂꯩꯕ ꯌꯨꯝ ꯀꯌꯥ ꯁꯥꯐꯨ ꯀꯟꯅ ꯅꯤꯛꯍꯟꯈꯤ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯄꯥꯎ ꯍꯦꯛ ꯐꯪꯕꯒ ꯊꯧꯗꯣꯛ ꯊꯣꯛꯐꯝ ꯑꯗꯨꯗ ꯃꯣꯏꯔꯥꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ OC ꯔꯥꯖꯦꯟ ꯈꯥ ꯉꯥꯟꯕꯅ ꯂꯨꯆꯤꯡꯕ ꯇꯤꯝ ꯑꯃ ꯂꯥꯛꯇꯨꯅ ꯌꯦꯡꯁꯤꯟꯈꯤ ꯕꯣꯝ ꯄꯣꯈꯥꯏꯐꯝ ꯑꯗꯨꯗ ꯑꯆꯧꯕ ꯀꯣꯝ ꯑꯃ ꯇꯧꯗꯨꯅ ꯂꯩꯔꯝꯕ ꯃꯤꯌꯥꯝꯅ ꯊꯦꯡꯅꯈꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯑꯁꯣꯛ ꯑꯄꯟꯗꯤ ꯌꯥꯎꯈꯤꯗꯦ ꯍꯥꯏꯔꯤ ꯕꯣꯝ ꯄꯣꯈꯥꯏꯈꯤꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯅꯤꯡꯊꯤ ꯈꯨꯜꯗ ꯂꯩꯕ 5ꯁꯨꯕ ꯁꯤꯈ ꯔꯦꯖꯤꯃꯦꯟꯠꯀꯤ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯕꯣꯝ ꯀꯥꯞꯁꯤꯜꯂꯛꯈꯤꯕ ꯈꯨꯜ ꯃꯥꯏꯀꯩ ꯑꯗꯨꯗ ꯁꯔꯆ ꯂꯥꯏꯠ 3 ꯀꯥꯞꯇꯨꯅ ꯆꯪꯁꯤꯟꯈꯤ ꯃꯗꯨꯗꯁꯨ ꯀꯨꯀꯤꯁꯤꯡꯅ ꯕꯣꯝ ꯀꯥꯞꯊꯔꯛꯄꯗꯒꯤ 5ꯁꯨꯕ ꯁꯤꯈ ꯔꯦꯖꯤꯃꯦꯟꯠꯀꯤ ꯖꯋꯥꯟꯁꯤꯡ ꯑꯗꯨ ꯅꯣꯡꯃꯩ ꯔꯥꯎꯟ ꯀꯌꯥꯃꯔꯨꯝ ꯀꯥꯞꯁꯤꯟꯗꯨꯅ ꯀꯨꯀꯤꯁꯤꯡ ꯑꯗꯨꯕꯨ ꯇꯥꯟꯈꯥꯏꯈꯤ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯨꯡ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯗꯣꯝꯗ ꯀꯣꯝꯕꯤꯡ ꯑꯣꯄꯔꯦꯁꯟ ꯆꯠꯊꯗꯨꯅ ꯀꯨꯀꯤꯁꯤꯡꯒꯤ ꯕꯪꯀꯔ ꯀꯌꯥꯃꯔꯨꯝꯁꯨ ꯊꯨꯒꯥꯏꯈ꯭ꯔꯦ ꯍꯥꯏꯅ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ